ꯑꯩꯒꯤ ꯅꯧꯅ ꯁꯥꯕ ꯌꯨꯝꯅꯤ ꯁꯤꯒ ꯍꯣꯡꯖꯤꯟꯖꯔꯦ ꯍꯥꯟꯅꯗꯤ ꯕꯔꯥꯗ ꯂꯩꯖꯔꯝꯕꯅꯤ ꯁꯤ ꯍꯣꯡꯖꯤꯟꯖꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯅꯧꯅ ꯁꯥꯕ ꯌꯨꯝꯁꯦ ꯍꯟꯗꯛ ꯍꯣꯡꯖꯤꯜꯂꯦ ꯊꯣꯡꯅꯥꯎ ꯃꯈꯥꯒꯤꯗꯤ ꯂꯣꯏꯔꯦ ꯃꯊꯛꯇꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯁꯦ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯁꯤꯅ ꯑꯩꯒꯤ ꯍꯨꯏ ꯅꯨꯡꯁꯤꯕ ꯁꯨꯃꯥꯡꯈꯩꯁꯤꯁꯨ ꯐ꯭ꯂꯣꯔ ꯇꯧꯁꯜꯂꯦ ꯇꯁꯦꯡꯅꯕꯗꯤ ꯄꯣꯏꯟ 10ꯒꯤ ꯂꯝꯗ ꯁꯥꯖꯕꯅꯤ ꯄꯨꯈ꯭ꯔꯤꯁꯦ ꯂꯣꯏ ꯊꯣꯜꯂꯒ ꯁꯦꯝꯃꯛꯄꯅꯤ ꯑꯦꯔꯤꯌꯥꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯁꯜꯂꯦ ꯂꯣꯏꯅ ꯆꯥꯎꯅ ꯁꯣꯝꯗꯁꯨ ꯍꯥꯡꯅ ꯂꯩ ꯏꯆꯥꯁꯤꯡꯒꯤ ꯁꯦꯝꯃꯦ ꯔꯤꯌꯣ ꯑꯩꯒꯤ ꯔꯤꯌꯣꯁꯤꯒ ꯑꯩꯒꯤ ꯃꯇꯝ ꯂꯦꯟꯐꯝꯅꯤ ꯁꯥꯟꯅꯕ ꯋꯥꯛꯀꯤꯡ ꯆꯠꯄ ꯈꯣꯠꯄ ꯁꯤꯅ ꯑꯩꯒꯤ ꯒꯥꯔꯗꯦꯟ ꯁꯣꯝꯗ ꯑꯀꯣꯏꯕꯁꯨ ꯐꯦꯟꯁꯤꯡ ꯇꯧꯁꯜꯂꯦ ꯁꯤꯅ ꯒꯥꯔꯗꯦꯟ ꯁꯦꯝꯃꯦ ꯒꯥꯔꯗꯦꯟꯁꯤ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯃꯇꯝ ꯂꯦꯟꯐꯝ ꯉꯥꯏꯍꯥꯛ ꯂꯩꯅꯕ ꯁꯨꯃꯥꯡꯁꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣꯗ ꯊꯥꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯕꯖꯦꯠꯁꯦ ꯈꯤꯇꯪ ꯁꯣꯔꯇꯦꯖ ꯂꯩꯕꯅꯤꯅ ꯃꯁꯤ ꯇꯥꯏꯜꯁ ꯃꯆꯦꯠ ꯃꯆꯦꯠꯁꯨ ꯑꯣꯏꯅ ꯊꯥꯖꯤꯜꯂꯦ ꯑꯁꯦꯡꯕꯗꯤ ꯄ꯭ꯂꯦꯠꯇ ꯅꯞꯀꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨ ꯂꯝꯁꯨ ꯂꯩꯕ ꯌꯨꯝꯁꯨ ꯁꯥꯕꯗ ꯁꯦꯟ ꯌꯥꯝ ꯆꯪꯈ꯭ꯔꯕꯅꯤꯅ ꯕꯖꯦꯠꯁꯦ ꯈꯤꯇꯪ ꯁꯣꯔꯇꯦꯖ ꯇꯧꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯜꯂꯤ ꯃꯊꯪ ꯑꯃꯨꯛ ꯁꯦꯝꯒꯠꯅꯕ ꯁꯤꯁꯨ ꯒꯥꯔꯗꯦꯟ ꯃꯇꯦꯛ ꯑꯃ ꯀꯟꯅ ꯁꯦꯝꯃꯤ ꯁꯤꯅ ꯅꯧꯅ ꯆꯍꯤꯃꯨꯛꯇꯤ ꯐꯥꯔꯦ ꯑꯩ ꯆꯪꯉꯛꯄ ꯁꯤ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯁꯤꯁꯨ ꯒꯥꯔꯗꯦꯟꯅꯤ ꯁꯤꯁꯨ ꯒꯥꯔꯗꯦꯟ ꯁꯤꯒꯁꯨ ꯀꯩꯅꯣꯝꯃ ꯊꯥꯕ ꯑꯃꯗꯤ ꯄꯥꯜꯂꯦ ꯉꯥꯡꯉꯦ ꯆꯥꯕ ꯌꯥꯎꯔꯦ ꯁꯤ ꯆꯝꯄ꯭ꯔꯥꯁꯦ ꯉꯁꯪ ꯉꯥꯡꯅ ꯄꯥꯜꯂꯦ ꯍꯦꯠꯇꯨ ꯁꯤ ꯄꯥꯜꯂꯦ ꯆꯝꯄ꯭ꯔꯥꯒ ꯀꯣꯝꯂꯥꯁꯦ ꯄꯥꯜꯂꯦ ꯁꯤꯅ ꯒꯥꯔꯗꯦꯟ ꯑꯩꯒꯤ ꯁꯨꯃꯥꯡꯈꯩ ꯅꯥꯟꯅ ꯁꯤ ꯋꯥꯜꯁꯦ ꯐꯖꯅ ꯀꯩꯅꯣ ꯅꯞꯄꯛꯈꯤꯅꯤ ꯀꯩꯅꯣꯒꯤ ꯋꯥꯜ ꯇꯥꯏꯜꯁ ꯅꯞꯄꯛꯈꯤꯅꯤ ꯑꯁꯤ ꯏꯆꯥ ꯂꯨꯍꯣꯡ ꯅꯪꯅꯕ ꯁꯦꯝ ꯇꯥꯔꯦ ꯁꯨꯝ ꯊꯪꯕ ꯁꯥꯏꯠꯁꯨ ꯁꯤꯅ ꯃꯃꯥꯡꯅꯤ ꯃꯊꯛꯁꯤ ꯂꯣꯏꯗꯕꯅꯤꯅ ꯃꯊꯛꯁꯤ ꯈꯔ ꯂꯣꯏꯗꯕꯅꯤꯅ ꯃꯈꯥꯈꯩꯁꯦ ꯃꯃꯥꯡ ꯂꯩꯔꯦ ꯀꯩꯅꯣ ꯁꯦꯝꯃꯦ ꯁꯨꯃꯥꯡ ꯂꯩꯔꯦ ꯁꯤꯒ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯊꯝꯃꯤꯁꯦ ꯑꯩ ꯉꯥ ꯌꯣꯛꯏ ꯎꯀꯥꯕꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯧꯖꯤꯛꯇꯤ ꯃꯅꯨꯡꯗ ꯂꯣꯏ ꯂꯣꯠꯇꯅ ꯂꯩꯔꯦ ꯁꯤꯁꯨ ꯍꯩꯇꯨꯞ ꯄꯥꯜꯂꯦ ꯁꯤꯁꯨ ꯍꯩꯇꯨꯞꯁꯦ ꯁꯤ ꯄꯥꯜꯂꯦ ꯁꯦꯡꯅ ꯗꯦꯀꯣꯔꯦꯁꯟꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅꯁꯨ ꯒꯥꯔꯗꯦꯟꯁꯦ ꯈꯔ ꯌꯥꯜꯂ ꯊꯝꯃꯦ ꯃꯃꯥꯡꯁꯦ ꯁꯨꯃꯥꯏꯅ ꯁꯪꯒꯣꯏ ꯁꯨꯝ ꯃꯅꯤꯡꯗꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡꯒꯤ ꯊꯝꯃꯦ ꯂꯝꯁꯤ ꯆꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯁꯥꯖꯟꯈ꯭ꯔꯦ ꯁꯨꯝ ꯄꯤꯛꯁꯜꯂꯛꯏ ꯄꯣꯏꯟ 10ꯅꯦ ꯑꯗꯨꯕꯨ ꯁꯥꯈ꯭ꯔꯦ ꯁꯨꯝ ꯄꯤꯛꯁꯜꯂꯦ ꯑꯁꯦꯡꯕꯗꯤ ꯄꯣꯏꯟ 30ꯃꯨꯛ ꯂꯩꯔ ꯁꯥꯔꯗꯤ ꯄꯦꯟꯖꯗꯧꯅꯤ ꯑꯗꯨꯝ ꯂꯝꯁꯦ ꯑꯆꯧꯕꯁꯦ ꯈꯔ ꯍꯥꯏꯗꯕ ꯅꯠꯇꯗꯤ ꯐꯪꯗꯦ ꯁꯥꯏ ꯃꯅꯨꯡꯗꯗꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯇꯥꯡꯉꯤ ꯂꯧꯏ ꯔꯤꯌꯣ ꯕꯣꯏ ꯃꯊꯛꯀꯤꯁꯤ ꯇꯦꯔꯦꯁ ꯕꯦꯜꯀꯣꯅꯤ ꯁꯤ ꯁꯥꯏꯠꯁꯤ ꯇꯦꯔꯦꯁ ꯕꯦꯜꯀꯣꯅꯤ ꯍꯥꯄꯛꯈꯤꯅꯤ ꯃꯃꯥꯡꯁꯤ ꯗꯤꯖꯥꯏꯟ ꯍꯥꯄꯛꯈꯤꯅꯤ ꯇꯦꯔꯦꯁ ꯕꯦꯜꯀꯣꯅꯤ ꯁꯤ ꯌꯥꯎꯔꯛꯈꯤꯅꯤ ꯆꯥꯎꯕꯗꯤ ꯆꯥꯎꯋꯤ ꯁꯨꯝ ꯆꯥꯡ ꯑꯃꯗ ꯁꯤ ꯇꯞ ꯁꯦꯝꯃꯩꯅꯤ ꯇꯥꯜꯂꯒ ꯇ꯭ꯔꯦꯛ ꯀꯔꯤ ꯀꯔꯥꯗꯩ ꯇꯦꯛ ꯄꯩꯁꯥꯁꯦ ꯇꯥꯜꯂꯒ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯍꯦꯛꯇ ꯊꯨꯅ ꯇꯥꯟꯕ ꯌꯥꯗꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯥꯟꯕ ꯄꯩꯁꯥꯗꯨꯗꯤ ꯃꯇꯝ ꯌꯥꯝ ꯆꯪꯉꯤ ꯁꯤ ꯄꯔꯦꯡꯁꯤꯡ ꯐꯥꯎꯕ ꯒꯥꯔꯗꯦꯟ ꯊꯝꯃꯦ ꯁꯣꯝꯗꯁꯨ ꯁꯥ ꯃꯔꯣꯏꯁꯨ ꯁꯤꯗ ꯊꯥꯔꯤ ꯁꯥ ꯃꯔꯣꯏ ꯊꯥꯏ ꯁꯤꯗꯁꯨ ꯒꯥꯔꯗꯦꯟ ꯂꯩ ꯅꯨꯡ ꯀꯩꯀꯥ ꯁꯤꯅ ꯏꯆꯥꯅꯨꯄꯥ ꯀꯩꯀꯥ ꯃꯣꯏ ꯁꯥꯟꯅꯗꯕ ꯁꯨꯃꯥꯡꯁꯤꯡ ꯇꯥꯏꯜꯁ ꯊꯥꯖꯤꯜꯂ ꯂꯩꯈꯣꯝ ꯊꯣꯛꯇꯅꯕ ꯊꯝꯃꯦ